ꯃꯌꯥꯝ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯃꯅꯤꯄꯨꯔ ꯇꯣꯞ ꯆꯦꯅꯦꯜꯗ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯅꯤ ꯁꯤ ꯍꯟꯗꯛꯀꯤ UPSCꯅ ꯂꯧꯕ NDAꯒꯤ ꯑꯦꯛꯖꯥꯝꯒꯤ ꯐꯣꯝ ꯊꯥꯖꯤꯟꯈꯤꯕ ꯀꯥꯡꯕꯨꯁꯤꯡ ꯍꯧꯖꯤꯛ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯑꯦ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯂꯥꯛꯄꯗꯣ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤ ꯍꯥꯏꯕꯗꯣ ꯂꯤꯡꯗꯨꯁꯨ ꯗꯥꯏꯔꯦꯛ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯛꯀꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝꯁꯤ ꯃꯣꯏꯁꯦ ꯑꯦꯄ꯭ꯔꯤꯜ ꯗꯦꯠ 21ꯗ ꯇꯧꯒꯗꯕꯅꯦ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯂꯥꯛꯄꯗ ꯀꯔꯤ ꯀꯔꯤ ꯗꯣꯀꯨꯃꯦꯟ ꯄꯨꯔꯛꯀꯗꯕ ꯀꯔꯤ ꯀꯔꯤ ꯆꯦ ꯆꯥꯡ ꯄꯨꯔꯛꯀꯗꯕ ꯍꯥꯏꯗꯤ ꯑꯗꯨꯅꯆꯤꯡꯕꯗꯨ ꯀꯃꯥꯏꯅ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯨ ꯃꯊꯪ ꯍꯥꯏꯔꯛꯀꯦ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇ ꯑꯗꯨꯝ ꯆꯪꯉꯒ ꯌꯦꯡꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯁꯤꯗ ꯃꯣꯏ ꯂꯤꯡ ꯄꯤ ꯂꯤꯡꯁꯤ ꯑꯗꯨꯝ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯌꯥꯔꯦ ꯑꯗꯨꯒ ꯑꯩ ꯗꯥꯏꯔꯦꯛ ꯂꯤꯡꯗꯣ ꯑꯗꯨꯝ ꯀꯩꯅꯣꯁꯤꯒꯤ ꯍꯥꯞꯄꯛꯀꯦ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒꯗꯤ ꯑꯗꯨꯝ ꯂꯥꯏꯛ ꯇꯧꯕꯤꯔꯛꯑꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯂꯩꯔꯦ NDA NA 2019ꯒꯤ ꯍꯟꯗꯛ ꯐꯣꯝ ꯊꯥꯖꯤꯟꯈꯤꯕ ꯀꯥꯡꯕꯨꯒꯤꯗꯣ ꯑꯗꯣ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧꯅꯕꯁꯤꯗ ꯂꯤꯡ ꯂꯩꯔꯦ ꯀ꯭ꯂꯤꯛ ꯍꯤꯌꯔꯁꯤꯗ ꯑꯣꯐꯤꯁꯤꯌꯦꯜ ꯋꯦꯕꯁꯥꯏꯠꯇꯁꯨ ꯑꯗꯨꯝ ꯐꯪꯕꯅꯦ ꯆꯪꯉꯅꯤ ꯃꯣꯏꯁꯤꯅ ꯍꯤꯟꯗꯤꯗ ꯍꯥꯏꯔꯦ ꯏꯪꯂꯤꯁ ꯚꯔꯖꯟꯗꯁꯨ ꯁꯤ ꯂꯩꯔꯦ check the admit card carefully and bring description if any the notice by UPSC immediately ꯍꯥꯏꯗꯤ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯀꯩꯅꯣꯗꯤ ꯄꯨꯔꯛꯇ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯑꯃ ꯄꯨꯔꯛꯑꯅꯤꯀꯣ ꯅꯪꯒꯤ ꯃꯤꯡ ꯀꯩꯀꯩ ꯌꯥꯎꯕ ꯀꯩ ꯂꯣꯏꯅꯃꯛ ꯄꯨꯔꯛꯑꯅꯤ ꯐꯣꯇꯣ ꯑꯥꯏꯗꯦꯟꯇꯤ ꯀꯥꯔꯗ ꯑꯃ ꯄꯨꯔꯛꯑꯅꯤ ꯁꯣꯏꯗꯕꯤꯗ ꯃꯔꯨꯑꯣꯏꯕꯁꯤꯡꯁꯦ ꯑꯗꯨꯗꯒꯤ ꯍꯥꯏꯗꯤ ꯑꯦꯛꯖꯥꯝ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡ ꯃꯤꯅꯤꯠ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯀ꯭ꯂꯣꯖ ꯇꯧꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯄꯨꯡ ꯀꯌꯥꯗꯒꯤ ꯑꯦꯛꯖꯥꯝ ꯍꯧꯗꯧꯕꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯑꯁꯤꯗ ꯂꯣꯏ ꯄꯤꯔꯦ ꯏꯁꯇ꯭ꯔꯤꯛ ꯌꯥꯝ ꯑꯣꯏꯕꯅꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯗꯨꯅ ꯄꯨꯡꯁꯤꯡꯗꯣ ꯈꯔ ꯃꯥꯡꯖꯧꯅꯅ ꯆꯠꯄꯤꯌꯣ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯍꯥꯏꯗꯤ ꯀꯩꯅꯣ ꯀꯥꯡꯕꯨ ꯕ꯭ꯂꯨ ꯄꯦꯟ ꯁꯤꯖꯤꯟꯅꯕ ꯈꯣꯠꯄ ꯀꯣ ꯑꯗꯨꯒ ꯑꯦꯛꯖꯥꯝ ꯍꯣꯜ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕ ꯌꯥꯗꯕꯁꯤꯡ ꯃꯣꯕꯥꯏꯜ ꯐꯣꯟ ꯀꯥꯜꯀꯨꯂꯦꯇꯔꯅꯆꯤꯡꯕ ꯂꯣꯏ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯂꯣꯏꯅ ꯄꯤꯔꯦ ꯀꯣ ꯑꯗꯨ ꯁꯤꯁꯦ ꯍꯥꯟꯅ ꯃꯌꯥꯝ ꯐꯖꯅ ꯄꯥꯕꯤꯌꯨ ꯑꯗꯨꯒ ꯀꯔꯤ ꯄꯨꯒꯗꯕꯅꯣ ꯈꯣꯠꯀꯗꯕꯅꯣꯗꯣꯀꯣ ꯑꯗꯨ ꯅꯦꯒꯦꯇꯤꯞ ꯃꯥꯔꯀꯤꯡꯁꯨ ꯂꯩ ꯍꯥꯏꯔꯦ ꯄꯦꯅꯥꯜꯇꯤ ꯀꯣ ꯔꯣꯡ ꯑꯟꯁꯔꯗ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯁꯦ ꯕ꯭ꯂꯦꯛ ꯕꯣꯜ ꯄꯦꯟ ꯌꯨꯁ ꯀꯩꯅꯣ ꯇꯧꯕ ꯁꯤ ꯈꯤꯇꯪ ꯇꯧꯗꯕ ꯑꯇꯣꯞꯄ ꯇꯧꯕ ꯌꯥꯗꯦ ꯈꯣꯠꯇꯦꯅ ꯍꯥꯏꯕꯅꯆꯤꯡꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ID ꯀꯥꯔꯗ ꯄꯨꯔꯛꯄ ꯈꯣꯠꯄ ꯀꯣ ꯁꯤ ꯄꯜꯂꯤꯁꯤꯡꯁꯦ ꯃꯌꯥꯝ ꯐꯖꯅ ꯄꯥꯕꯤꯔꯣ ꯃꯔꯨꯑꯣꯏꯕꯁꯤꯡꯅ ꯁꯤꯒꯤꯁꯤꯡꯗꯣ ꯑꯗꯨ ꯄꯥ ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯦꯗꯃꯤꯠ ꯀꯥꯔꯗꯁꯤ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯌꯦꯁ ꯍꯦꯞ ꯌꯨ ꯔꯤꯠ ꯌꯦꯁ ꯍꯥꯏꯔꯣ ꯌꯦꯁꯇ ꯀ꯭ꯂꯤꯛ ꯇꯧꯕꯤꯔꯅꯤ ꯑꯁꯤ ꯀ꯭ꯂꯤꯛ ꯇꯧꯔ ꯃꯇꯨꯡ ꯁꯤ ꯊꯣꯛꯂꯛꯑꯦ ꯃꯣꯏ ꯑꯣꯞꯁꯟ ꯑꯅꯤ ꯄꯤꯌꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯣ ꯀꯃꯥꯏꯅ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯍꯥꯏꯅꯀꯣ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ID ꯅꯉꯣꯟꯗ ꯂꯩꯗꯅ ꯍꯥꯏꯗꯤ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯁꯕꯃꯤꯠ ꯇꯧꯕ ꯃꯇꯝꯗ ꯅꯣꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯄꯤꯔꯛꯄꯗꯣ ꯑꯗꯨꯗꯩ ꯇꯧꯔꯁꯨ ꯌꯥꯏ ꯑꯗꯨꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯗꯨꯗ ꯗꯥꯎꯟꯂꯣꯗ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯕꯥꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ID ꯊꯥꯏꯁꯤꯗ ꯁꯤꯗ ꯀ꯭ꯂꯤꯛ ꯇꯧꯕ ꯀꯣ ꯑꯗꯨꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯑꯅꯤ ꯏꯟꯇꯔ ꯌꯣꯔ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ID ꯅꯪ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ IDꯗꯨ ꯁꯤꯗ ꯍꯥꯞꯄꯣ ꯑꯗꯨꯒ ꯅꯪꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠꯇꯣ ꯍꯥꯞꯄꯣ ꯑꯗꯨꯒ ꯃꯥꯒꯤ ꯀꯦꯞꯆꯥ ꯍꯥꯞꯄꯤꯔꯤꯁꯦ ꯁꯤꯗ ꯍꯥꯞꯄꯣ ꯑꯗꯨꯒ ꯁꯕꯃꯤꯠ ꯕꯇꯝꯁꯤꯗ ꯅꯝꯃꯣ ꯑꯗꯨꯒ ꯅꯪꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯨ ꯗꯥꯎꯟꯂꯣꯗ ꯇꯧꯔꯅꯤ ꯑꯗꯨꯒ ꯅꯪꯒꯤ ꯔꯣꯜ ꯅꯝꯕꯔꯗꯒꯤ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯕꯥꯏ ꯔꯣꯜ ꯅꯝꯕꯔꯁꯤꯗ ꯅꯝꯗꯣꯕ ꯁꯤꯗ ꯀꯣ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯑꯃꯨꯛ ꯊꯣꯛꯂꯛꯑꯦ ꯁꯨꯃꯥꯏꯅ ꯕꯥꯏ ꯔꯣꯜ ꯅꯝꯕꯔꯗ ꯅꯝꯕ ꯃꯇꯝꯗ ꯏꯟꯇꯔ ꯌꯣꯔ ꯔꯣꯜ ꯅꯝꯕꯔ ꯅꯪ ꯔꯣꯜ ꯅꯝꯕꯔꯗꯨ ꯅꯝꯃꯨ ꯍꯥꯏꯔꯛꯑꯦ ꯅꯪꯒꯤ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯅꯝꯃꯨ ꯍꯥꯏꯔꯛꯑꯦ ꯀꯦꯞꯆꯥꯁꯨ ꯅꯝꯃꯨ ꯍꯥꯏꯔꯦ ꯑꯗꯨꯒ ꯁꯕꯃꯤꯠ ꯕꯇꯝ ꯇꯧꯔꯣ ꯑꯗꯨꯀꯥꯟꯗ ꯅꯪꯒꯤ ꯀꯩꯅꯣꯗꯣ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯅꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗꯇꯨ ꯑꯗꯨꯒ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ID ꯅꯝꯕꯔꯅꯆꯤꯡꯕꯗꯨ ꯃꯥꯡꯈꯤ ꯇꯥꯔꯒꯗꯤ ꯀꯃꯥꯏꯅ ꯔꯤꯅ꯭ꯌꯨ ꯇꯧꯅꯤ ꯍꯥꯏꯗꯤ ꯑꯗꯨꯁꯨ ꯃꯇꯠ ꯑꯃꯇꯪ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯨꯡꯉꯥꯏꯅꯕꯀꯣ ꯁꯤꯒ forget our ID ꯊꯥꯏꯁꯦ ꯃꯈꯥꯒꯤꯁꯤꯗ ꯁꯤꯗ ꯀ꯭ꯂꯤꯛ ꯍꯤꯌꯔ ꯊꯥꯕ ꯕꯇꯟ ꯑꯃ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯀ꯭ꯂꯤꯛ ꯍꯤꯌꯔꯁꯤꯗ ꯅꯝꯗꯣꯕ ꯀ꯭ꯂꯤꯛ ꯍꯤꯌꯔꯁꯤꯗ ꯅꯝꯃꯕ ꯃꯇꯨꯡꯗ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯑꯗꯨꯅꯆꯤꯡꯕ ꯅꯪ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯨꯛ ꯂꯧꯅꯕꯒꯤꯗꯃꯛꯇꯀꯣ ꯅꯪꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯗ ꯊꯥꯖꯤꯟꯈꯤꯕ ꯅꯪ ꯅꯁꯥꯒꯤ ꯃꯤꯡꯗꯣ ꯅꯪ ꯁꯤꯗ ꯍꯥꯞꯄꯣ ꯕꯕꯥꯒꯤ ꯃꯤꯡ ꯍꯥꯞꯄꯣ ꯃꯃꯥꯒꯤ ꯃꯤꯡ ꯍꯥꯞꯄꯣ ꯗꯦꯠ ꯑꯣꯐ ꯕꯥꯔꯠ ꯍꯥꯞꯄꯣ ꯃꯥꯏꯁꯤꯒꯤ ꯔꯦꯟꯗꯝꯁꯤ ꯀꯦꯞꯆꯥꯁꯤ ꯍꯥꯞꯄꯣ ꯁꯕꯃꯤꯠ ꯇꯧꯔꯣ ꯑꯗꯨꯒ ꯅꯪꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔꯗꯣ ꯑꯃꯨꯛ ꯍꯟꯅ ꯐꯪꯉꯅꯤ ꯑꯗꯨꯒ ꯅꯪ ꯀꯩꯅꯣ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯔꯅꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧ ꯌꯥꯔꯅꯤ ꯑꯗꯨ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯈꯪꯗꯕ ꯌꯥꯎꯔꯁꯨ ꯀꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯑꯞꯗꯦꯠ ꯇꯧꯒꯦ ꯑꯗꯨꯒ ꯁꯤꯒꯤ ꯗꯥꯏꯔꯦꯛ ꯂꯤꯡꯛꯁꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯃꯁꯨꯡ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ
ꯑꯗꯨꯒ ꯍꯣꯔꯦꯟꯗꯤ ꯕ꯭ꯂꯣꯛ ꯃꯆꯥ ꯑꯃꯇ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯉꯤ ꯊꯣꯡꯕꯒꯤ ꯊꯥꯛꯄꯒꯤ ꯃꯆꯥ ꯑꯃ ꯇꯧꯗ ꯀꯨꯏꯔꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯐꯣꯔ ꯅꯥꯎ ꯕꯥꯏ